ngasi apunba Manipur Huyel Lalonglu ki maikaidagi General Secretary ama oina anob sahina lakpada apunba Manipuri Huyel Lalonglu na Huyel Lalonggi mahibu sakot nana ba sangsin leriba tabak thorong kuding makta iraisa kuding namna sogot piu haina ayaki maikaidagi paujena si pijari Manipurgi mapanda chuina tariba Assam Bangladesh Burma asina singda leiriba iraisa singi mafamda martial art kogi Huyel Lalong sibu santokpada angamba mating pangbiu haina ai maikaidagi thamjari mangtharakpa samaj khunai asibu kanbada sunatagi Huyel Lalonggi mahi asina kanba ngangani haibsi kogi achitpa thajabani arobiba naron singda thakshi kasi naiba ona lanse khangba masabu pana lebaku nungsiba ama oyensi haibsi ai maikaidagi thamjari Pak miyam purmaku tada yana kurumjari lana ayana hajani ibo wafamide koigi thangtagi oibo Manipur apunbo Manipur Huyel Lalong lukna lepal leitana thangta asibu sokhatnaba amadi yokhatna pidamakta changsilakpa khongjang punamakta lamdam asida leibiriba aidi Manipur oiro Manipur manungi oiro mapangi punamaku oiro irecha punamakna sogatpidana masibu makum habamu ahinbiyo haidna apunba Manipur Huyel Lalong luptagi apel tawjari amadi sen thungi mateng pangbiningba leirabasu aikoigi Manipur apunba Manipur Huyel Lalong lukki account da apinanaba haiduna apunba Manipur Huyel Lalong luptagi apel tawjari loina masigi pulak akoigi pulak oina sogatminaba asdaida haibadi Maitai inaki warba thangtagi sokpa asdaida afaba athoiba haibado udamok oiminasi haiduna lebak miyamna hanana thurumjari